Moreda lanjena kraba miyoishingi yum sidoklaga jinga huralamba ani phare. May 2023 da Tengnopal District ki More Town da so Kalup Masel ki tamthiraba lan yausilaktuna mafam asida laiba Meitei ki yum kai dukan hotel amadi kaithel na singba paktak nana mai thadokpadagi lanjena kraba miyoishingi mai sakhaudaba yum singbu sidoklaga mathak kopa jinga sing huralambani haiba miyoi ani ngasi security force na phare haide pharaba miyoising adu More Town gi Mumpi khuldagi Kaimilen Lupo sahi kuntraga taruk amasung More Ward number 9 Langki Soidagi Boipu Gangte sahi nipu kawi Makoi ani na mi lainadraba yum sidok laga jinga hura lambadagi BSF ki team amana hakteng nana phagat kibane Makoi gi mathakta logi oiba thabak sing lokhanaba More Police Station da khusinara khre haide Thangjing sing karaktanaba Kuki singna singkhong da phamjin khre Meitei sing kadanaba security na kwakta da thatkhre haide Meitei singna thangjing sing kaduna lai khuromgani haiba pau sandokibabu thengnanabani haiduna tongan mafamdagi lakpa masing yamlaba Kuki singna thangjing sing karaktanaba singkhong da phamjinduna khongjang sangsin khre amaromdana Bisnupur district ki manungchanna leiriba kwakta bazar da masing yamlaba rapid action force CRPF Manipur police ki parsen se ngarangdagi hauna paisinduna Meitei singna thangjing sing kadana bagi ngaksenbagi thabak kana sathakre hairi lamdam asigi umanglai singbu yengsenbagi thabak tawriba ukal arambai Tenggolama di tongan baluk kayana thangjing amasung kaubru sing dalai khuromba satkani hai kraba matung Kuki gi tongan baluk kayana thasagi mapanda thangjing amasung kaubru sing karakpa yaroi haina print and electronic media gi mamangda phongdokhi ba lai krabane madugi makha taraku oina tongan ba Kuki jo phurupki volunteer sing na Surchanpur district ta lairiba loop sing asigi miyoi kaya makhong mari panba makhong ani panba gari na singbada masing yamlaba nupi volunteer kya thangjing sing khong tana honjilakpa ki thabak ngarangdagi hauna satha hairi masing yamlaba nupi sing aduna tangjing singkhong oiriba kwakta ga hek tainaba Surchanpur police station gi manukchanba Kuki nadi pholjang khulni haina tholiba lambi mayai makta da phamjinduna Meitei sing thangjing ka ba thengkhre khongjang aduda saruk yariba N Jalen Phai KZC ki chairman Helen Thang wifi na so mic paiduna khongjang aduda saruk yariba Kuki jogi volunteer singda Meitei singna thangjing sing karaktana bagi makha taba protest sing hena kana satharake thangjing sing takta khulai matik sana paiba Kuki jo terrorist singna Meitei singda kai hoba oina salai tadet ki phiral khongpang net pa amadi kaubagi video footage sing social media da thaganarake khongjang asigi saruk ama oina torbung mathagi saruk oiriba marjing da su masing yamlabu Kuki jogi nupi volunteer singna lambi da phamjinduna Meitei singna thangjing karakpa thingbagi khongjang hing yarektuna jathakre hairiba mafam sing asida natana thangjing singi saruk da su khulai matik sana paiba Kuki jo terrorist singna thangjing sing mathakta Meitei amata sing asida karakpa yaroi kanagumba ahanba karakpa mi aduda nongmai maru sama kap nabagi sem saba loire Kuki jo terrorist sing aduna su thangjing sing thakta seng sak puduna ahing yarek tuna Meitei sing karakpa ngai khigane Kuki jo gi volunteer sing bu pukning da nungnang ba ma di pakhat piganu haina Kuki terrorist sing aduna social media ki khuthang da Kuki jo volunteer sing bu thauna hapagi video footage sing viral salakhe Nupi masa ama hat khebada chenaba ama phare tha asigi taramathoi da Thalon police station gi manungsan ba Laijang Phai khul da nupi masa ama hat khebagi thodok adu da chenaba ama police na phare haina Manipur police ki police control room gi cherol amana hairi pharaba da de Thalon police station gi manungsan ba Songsang khul da gi Kamal Swam Singson sahi kun ga mathoi kawi mahak ngarang Manipur police na mihat asiga mari lena Thalon police station gi manungsan ba Koken khul da gi phabani hairi Jail da nupa ama laikhidre JC semkhre Lalholup amagi mingda senkhai thongkhai chathabada chenabani haibagi maralda police na phaduna hojik judicial custody da leiba nupa ama laikhidre misi aduga mari lenan JC ama semkhre hairi laikhidraba nupa adugi maming khoisnam sana jawbat sahi kunga taret apokpogi ming Gandhi gawi khurai ning thobung lekai dagi ni hairi thodok aduga mari lenan ngarang puri puraba community hall da PFC club khurai ning thobung lekai amadi khurai ning thobung lekai gi mera pai bisingi oiba mifama mapang thoktuna JC against the judicial custody death of khoisnak sana zawba sing kauba ama semki miphamaduna misi asigi matangda asumba wail phangdru phawba khongjang sangsinba amadi asiba masa lawdaba haina amato ena warep lawre hairi
Amit Shahna Manipurgi Irang Loide Hairi Basimasin Tibani Haina Atobana Pondo Cray. Manipur the Toli Basahi and Pazilagaba Irang Asilosin Cray. Manipur the Inkta Pahazilak Lehana Union Home Minister Amit Shahna Parliament Amadi Parliament Ki Wangmada. Pondo Keba Wapamasi Masin Tibani Haina Kokomigi Convener Kurajam Atobana Pondo Clay. Wapama Singarang Kumbom Bazada Kokomi Amadi Imphal West Sporting Club Anina Puna Sinduna. Pangto Keba Manipurgi Irang Asigi Warashin Purapaya Tabak Amata. India Langak na Todana Lady Basida. Miyam ki oiba sabsaba phirep ama lomina na pandam da miyam ki wakhal tamina ba ki mifam da pawmi singna hangba wahang ki pakhum piriduna phongdokhibane mahana makhata na hai Manipur da hojik nomai ka pa lep le haiduna Manipur ki irang asi loire haibi yaroi national highway sing da Meitei sing nga si phawba maning tamna chatpa ngamdre Meitei gi laifam sing da maning tamna lai khuramba sangba ngamdre asigamba phiba masida Manipur ki irang loire haina union home minister na mataw karam na hairibano irang loire haiduna India lenga ki lusingba maroina home minister na Tatana India Amadi Malem Gimiam the Minam Duna Lady. Hause Hosing no my capa label Basisu Kanana Kaligam Leb Halibano Habasi, Miam Puna Kambina Matautai, Nasipang Togliba, Mepamasi Pang Totring, Mamanga, Manipurgi Mapanke, other ladable local body sing Amadi, Maira Pibi Lusing Basing Unaduna Mipam Pang Topa Lake, Makasa Tarapo in a Lekai Lekagi Lusing Basing Yawa Miam Mipam Sing Pang Topa Horopone. Asumna Iranga Suginung the lady Bawari Sing Miam Puna Kambina Matunda, Miam Yoeba Sabsaba Perep Amalomina Bagidama. Lominaga the Boni Haina Pondoke. Kuki Singi Bunker Taktopa Galoina Su Handoka the Boni Haina Eastern Liangway Naga Association of Pondorokre. Kuki militant sing na ain kindness haziliba structure sing barricade sing massive camp sing thugaibiyu loinana Manipur da santi hanjalakna bohona bada security force na mathauning thina tawba ngamnaba su agreement handoknaba Eastern Liangway Naga Chairman Association ELNCA na lengak taksilakle ELNCA na thadropu cherolamada thasigi mangada konsakol da chathakiba attack akanamong da condemn tawba loinana masigi asumba wild phanghanaba amade Manipur da tangdulai taba poroppaga loinana yelhomi singi hak kanjaba ngamnaba wafam sing thamlakpaga loinana masibu lengakna thabak poina athuba matamda pangthokpina batakselakle ELCA gi maikaidagi konsakul thodokta victim oiraba singi asumba wild phanghanbaga loinana senaba miyoi singi mathakta loge makhada sapsaba serak piyu ain kaina sajilakpa structure sing barricade sing bunker sing amade massive camp sing thugaibaga loinana region asida operate tawriba Kuki militant sing khulai thadok halo yellow minaga singi punsi amadi lanthung ngaknaba Naga tariba mafam singda police outpost sing hangdok piyo hairi loinana security force sing na mapung phana mathau tawduna lamdam masida ing tapa madi democratic order hanjinba ngamnaba lengaki suspension of operation su agreement sign tawnakhiba adu handu amadi konsakhul gi leriba issue ase athuba matamda warosin ama poraknaba lengakna thabak lokhat piyo haina taksilakle zerola sina makha taraduna wifi community amadi atai perpetrator singna lamkhopsinaba toina satharakle bahingsa gi thawong kaya asibu ELNCA na makata na yengduna leithokloi makoina tawrakliba thawrang ase yelomi naga singbu koisilaklaga mamai thangda aikhoibu isagi iramda masidagi tanthoraknabagi aronba thawrang amani haina su phongdorakle amaromda konsakhul isugi matangda yang Kuki na phongdokiba wafam kanna yaningdabaga loinana Kukijo Intellectual Council na phongdokiba wafam amabusu kanna yaningdaba phongdorakle Kukijo Intellectual Council na cherolamada puwaribu lana semjen sajinduna Sadar Hilda leriba Kuki village sing kumjan 1911 da survey tawki haina phongdokiba laibak thibane khangjingadaba asengba wafam di Sadar Hill saibasi kumja 1947 ki May 22 phawba leramde masimak na makoina claim tawriba wafam ado puwari semjinba amadi aranbani haina taksare haina su phongdorakle Foothill Naga Joint Action Committee na phongdokiba wafam sing yungpham yautaba aranba wafam sing ne haina yang Kuki kawalop amana kana yaningdaba phongdorakle yang Kuki na thadrokpu cherolamada Kuki gi puwari identity amadi ipa ipuna thambiramba lam ngak senba haibase yang Kuki gi lengdraba phiremni maraksida FNJAC na cherolamada phongdorakiba wafam sing yungpham yautaba Kuki sing puwari amadi aikhoigi hakpu miyamda lana uhanaba honabane liangmai community na makoigi lamni haina claim tawriba asigi sabsaba asengba amadi thajaninga oiba document puthokpa ngamloi masimagna aikhoi ase aggression na te haba taklabane aikhoi gi miyam amadi aikhoi gi iram aikhoina ngak senjaba masana tabane khoi ase aggression na te haba taklabane aikhoi gi iram damda changselakpa sing aikoina sabsana makoina para tambigane aranba wafamna aikhoi gi asengba puwari na thaiduna puba ngamloi yenarakpa mafam gi matangda wari sananaba matam supada thong launa hangduna thamle adubu aranba wafam sing phongdorakpana hena phattaba phibam ama lakpa
ꯂꯥꯛꯄ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯥꯛꯂꯣꯏ FNJ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯨ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯦꯡ ꯁꯦꯡꯅ ꯃꯤꯅꯝꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯅ ꯑꯦꯀꯣꯅꯣꯃꯤ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯨꯍꯥ ꯃꯔꯤꯔꯛ ꯍꯥꯈꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯇꯥꯖꯤꯀꯤꯁꯇꯥꯟꯅ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯌꯨꯍꯥ ꯃꯔꯤꯔꯛ ꯍꯥꯈꯤꯕꯗ ꯃꯤꯌꯥꯝ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈ꯭ꯔꯦ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯥꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯦꯒꯅꯤꯆ꯭ꯌꯨꯗ 3.4 ꯌꯧꯅ ꯀꯟꯕ ꯌꯨꯍꯥ ꯍꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯍꯥ ꯍꯥꯕꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯩꯇꯤꯂꯥꯗ ꯃꯦꯒꯅꯤꯆ꯭ꯌꯨꯗ 5.5 ꯌꯧꯅ ꯀꯟꯕ ꯌꯨꯍꯥ ꯍꯥꯈꯤ ꯑꯌꯨꯛ ꯄꯨꯡ 7:53 ꯆꯠꯄꯗ ꯇꯥꯖꯤꯀꯤꯁꯇꯥꯟꯗ ꯃꯦꯒꯅꯤꯆ꯭ꯌꯨꯗ 6.1 ꯌꯧꯅ ꯀꯟꯕ ꯌꯨꯍꯥ ꯍꯥꯈꯤ ꯑꯃꯁꯨꯡ ꯄꯨꯡ 10:36 ꯆꯠꯄꯗ ꯃꯦꯒꯅꯤꯆ꯭ꯌꯨꯗ 3.9 ꯌꯧꯕ ꯑꯐꯇꯔ ꯁꯣꯛ ꯂꯥꯛꯈꯤ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯥꯎꯊ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯗꯤꯌꯥꯗ ꯊꯪꯅ ꯃꯔꯤꯔꯛ ꯌꯨꯍꯥ ꯍꯥꯈꯤꯕ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯄ꯭ꯂꯦꯠ ꯇꯦꯛꯇꯣꯅꯤꯛꯁꯀꯤ ꯑꯦꯛꯇꯤꯚꯤꯇꯤ ꯍꯦꯟꯒꯠꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯊꯣꯔꯛꯈ꯭ꯔꯦ ꯉꯔꯥꯡ ꯌꯨꯍꯥ ꯍꯥꯈꯤꯕꯁꯤꯡ ꯑꯗꯨ ꯄꯪꯀꯟ ꯀꯟꯕ ꯑꯣꯏꯈꯤꯗ꯭ꯔꯕꯁꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯟꯗꯛ ꯃꯦꯒꯅꯤꯆ꯭ꯌꯨꯗ 7.7 ꯌꯧꯅ ꯀꯟꯕ ꯌꯨꯍꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 3,300 ꯍꯦꯟꯅ ꯁꯤꯈꯤꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯈꯤ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯤꯖꯤꯟꯅꯕ IAFꯀꯤ ꯑꯦꯌꯔꯀ꯭ꯔꯥꯐꯇ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ ꯌꯨꯍꯥ ꯍꯥꯕꯗ ꯑꯋꯥꯕ ꯇꯥꯔꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯤꯖꯤꯟꯅꯕ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ C-130J ꯑꯦꯌꯔꯀ꯭ꯔꯥꯐ ꯉꯔꯥꯡ ꯃ꯭ꯌꯥꯟꯃꯥꯔꯗ GPS ꯁ꯭ꯄꯨꯐꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭रे ꯍꯥꯏꯅ ꯗꯤꯐꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭रे GPS ꯁ꯭ꯄꯨꯐꯤꯡ ꯑꯦꯇꯦꯛ ꯑꯗꯨꯅ IAFꯀꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤꯒꯤ ꯔꯤꯌꯦꯜ ꯇꯥꯏꯝ ꯀꯣꯑꯣꯔꯗꯤꯅꯦꯠ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯅꯦꯚꯤꯒꯦꯁꯟ ꯁꯤꯁꯇꯦꯝꯗ ꯑꯀꯥꯏꯕ ꯂꯥꯛꯍꯟꯈꯤ ꯍꯥꯏꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐꯀꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯅ ꯈꯨꯗꯛꯇ ꯏꯟꯇꯔꯅꯦꯜ ꯅꯦꯚꯤꯒꯦꯁꯟ ꯁꯤꯁꯇꯦꯝ INSꯗ ꯍꯣꯡꯗꯣꯛꯇꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯥꯏꯅꯕ ꯍꯣꯠꯅꯈꯤ GPS ꯁ꯭ꯄꯨꯐꯤꯡ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕ ꯁꯦꯇꯦꯂꯥꯏꯠ ꯗꯇꯥꯕꯨ ꯑꯔꯥꯟꯕ ꯁꯤꯒꯅꯦꯜꯁꯤꯡꯅ ꯑꯣꯚꯔꯔꯥꯏꯠ ꯇꯧꯗꯨꯅ ꯁꯤꯁꯇꯦꯝ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯟꯗꯗꯨꯅ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕ ꯑꯦꯇꯦꯛ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯒ ꯃꯥꯟꯅꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯀꯌꯥ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯣꯔꯗꯔꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡꯗ ꯇꯧꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯀꯨꯝꯖꯥ 2023ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯖꯝꯃꯨ ꯑꯃꯗꯤ ꯑꯃ꯭ꯔꯤꯠꯁꯔꯒ ꯅꯛꯅꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ GPS ꯁ꯭ꯄꯨꯐꯤꯡ ꯑꯦꯇꯦꯛ 135 ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟ ꯕ꯭ꯔꯍꯃ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕ꯭ꯂꯦꯡꯀꯦꯠ ꯆꯥꯅ ꯊꯛꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯇꯦꯡꯅꯆꯤꯡꯕ ꯃꯦꯇ꯭ꯔꯤꯛ ꯇꯟ 715ꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯍꯤꯡꯕꯁꯨ ꯉꯝꯕ ꯊꯋꯥꯏ ꯊꯥꯕꯁꯨ ꯉꯝꯕ ꯃꯤꯔꯣꯜ ꯑꯃ ꯁꯦꯝꯒꯠꯂꯕꯇꯗ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯣꯂꯨꯁꯟ ꯑꯣꯏꯒꯅꯤ ꯍꯥꯏꯅ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ GHQꯅ ꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯐꯨꯠꯕꯣꯜ ꯅꯣꯛ ꯑꯥꯎꯠ ꯇꯣꯔꯅꯥꯃꯦꯟ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯍꯤꯡꯕꯁꯨ ꯉꯝꯕ ꯊꯋꯥꯏ ꯊꯥꯕꯁꯨ ꯉꯝꯕ ꯃꯤꯔꯣꯜ ꯑꯃ ꯁꯦꯝꯒꯠꯄ ꯉꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯣꯂꯨꯁꯟ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯑꯃꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯂꯣꯏꯅꯅ ꯃꯄꯨꯔꯨꯄꯨ ꯅꯨꯡꯁꯤꯕ ꯃꯤꯔꯣꯜ ꯑꯃ ꯁꯦꯝꯒꯠꯄ ꯆꯪꯏ ꯃꯁꯤꯃꯛ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯊꯣꯛꯂꯦ ꯃꯁꯤꯒꯤꯗꯃꯛ ꯑꯄꯦꯟꯕ ꯐꯥꯎꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯊꯣꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯚꯥꯔꯠ ꯀꯟꯅꯕꯒꯤꯗꯃꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯊꯣꯔꯛꯈꯤꯕꯅꯤ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯂꯧꯅꯤꯡꯗꯕ ꯁꯛꯂꯣꯟ ꯀꯌꯥꯃꯔꯨꯝ ꯂꯧꯈꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨꯒꯨꯝꯕ ꯁꯛꯂꯣꯟ ꯑꯗꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯍꯥꯟꯅꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯀꯟꯅꯕ ꯁꯛꯂꯣꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯤꯆꯝ ꯑꯃꯒꯨꯝ ꯂꯩꯔꯦ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯃꯗꯨ ꯈꯟꯕꯤꯒꯅꯨ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯀꯟꯅꯕꯒꯤꯗꯃꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯈꯨꯠꯂꯥꯏ ꯄꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯃꯗꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡ ꯏꯒꯤ ꯄꯜ ꯀꯥꯏꯗꯅꯕ ꯑꯃꯗꯤ ꯏꯒꯤ ꯄꯜ ꯉꯥꯛꯅꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝ ꯀꯌꯥꯗ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯗꯨꯅ ꯄꯣꯠꯊꯣꯛ ꯀꯌꯥ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯂꯩꯖꯔꯝꯕ ꯃꯁꯥꯟꯅ ꯀꯌꯥꯁꯨ ꯍꯤꯡꯒꯠꯍꯟꯅꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯂꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯁꯤ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯀꯟꯅꯕ ꯂꯥꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯁꯅꯥꯖꯥꯎꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯆꯤꯡꯊꯅꯕꯒꯤ ꯀꯜꯆꯔ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯥꯡ ꯊꯥꯔꯒ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯁꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯁꯤ ꯂꯦꯞꯇꯨꯅꯁꯨ ꯂꯥꯛꯂꯤ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯍꯥꯟꯅꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯒꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕ ꯄꯣꯔꯧꯉꯥꯟꯕ ꯈꯨꯃꯟ ꯌꯥꯎꯅ ꯑꯇꯩ ꯊꯧꯃꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ
April 13ꯕꯨ Meitei Yening Hunba Numit haina thorom pangthoktuna Shanti gi khongsa chatkadori lakleba April 13 kalengi humni panba numita Meitei Yening Hunba Numit haina thorom pangthokpa loinana numit asida wangkhai thambal khongda leiba Meitei sanglendagi haying khongbal uphong yumphamda leiba lainingthau sanamahi temple fawba ing tapagi paujal puba khongsat amasu chatkani haireba numit asida lanai amadi group amatana lambi thingbana chingba khongjang sangsindigano hairi lainingthau sanamahi temple board ke office ta ngarang pangthokiba pawgi mifam amada board asigi member secretary Maisnam Save Data Luwangna mathaki wafam asi phongdokladuna mahana hai atam amada leiramba ipai pusingna Meitei sing yakaiduna Meitei oina poklabadi Meitei oina hingani haibagi apunbagi lingjal amaga loinana haukiba sahi lising amaga samapani nifumanga gi kalen gi humni panba numit asidagi hauna Meitei sing yokhatnaba amadi Meitei sing thauna uttuna adumak lakhi maram asina numit asibu ningsingduna Meitei sing makeup thoktuna leiriba thauna lingjal adu miyamda ulasi amadi sandok lasi haiki mahana makha taraduna ngasigi mirolna makeup thohaudrabadi Meitei singi thauna lingjal utnaba palan thoram sing miraiduna thaidoktuna chalagadi tungi mirolda thauna piba ngamloi numit asida pangthokadoribu khongsat asi haudringeida thambal ko Meitei sanglenda Meitei singbu makeup thohanba ngamkiba pai pusingbu maira katuna ikai khomnaba utkani maram aduna lamdam asida leiriba miyamna khongsat asida saruk yabiduna Meitei gi apunbagi thauna lingjal unminasi haina su mahana appeal tawki pawgi mifam aduda wangkhai thambal khongda leiba Meitei sanglengi thaumi sing amadi lining thau sanamahi temple board ki member sing saruk yakhi amaronda lining thau sanamahi temple board ki member oiramba masagi sahi samaga sumna amaga tha nipan sokraba uyum poktagi ningthaujam tombana lekhidabada board asigi member singna minute amatumina leptuna awaba phongdokpaga loinana lekhidrabagi thawaina mapugi nakta ingna sikna leirunaba thauni jakhi